ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 10, 2024 ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏꯒꯤ ꯕꯣꯂꯤꯋꯨꯗ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃ ꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯀꯧꯅꯥꯏꯗ꯭ꯔꯕ ꯏꯁꯩ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯃꯁꯥꯃꯛꯁꯨ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯃꯨꯟꯅꯥꯏꯗꯅ ꯃꯃꯤꯡ ꯂꯩꯔꯒꯗꯕ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟ ꯍꯥꯏꯔꯤꯕ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯂꯩꯅꯔꯛꯄ ꯃꯔꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯛꯆꯔꯤ꯫ ꯉꯔꯥꯡ ꯇꯥꯡ 19 ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤ ꯑꯩꯍꯥꯛ ꯏꯝꯐꯥꯜꯗꯒꯤ ꯑꯒꯔꯇꯂꯥꯗ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯒꯔꯇꯂꯥꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯉꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯪꯉꯤꯕ ꯄꯨꯟꯁꯤ ꯍꯤꯡꯉꯤꯕꯁꯤꯕꯨ ꯍꯤꯡꯉꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯕꯒꯤ ꯃꯇꯥꯡꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯥꯡ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯔꯣꯝ ꯆꯠꯂꯦ ꯂꯩꯔꯤꯕ ꯅꯨꯡꯕꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯅꯦꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯅꯨꯡꯕꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯤꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:40 ꯌꯥꯝ ꯅꯥꯟꯕ ꯇ꯭ꯔꯦꯟꯅꯤ, ꯖꯅꯁꯇꯥꯕꯗꯤ ꯑꯒꯔꯇꯂꯥ ꯌꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯒꯤ ꯚꯔꯥꯁꯨ ꯁꯨꯞꯅꯒꯤ ꯂꯨꯄꯥ 150 ꯈꯛꯇꯅꯤ, AC-ꯗ ꯆꯠꯂꯁꯨ ꯂꯨꯄꯥ 500-400 ꯈꯛꯇꯅꯤ꯫ ꯑꯗꯨ ꯑꯌꯨꯛꯇ ꯏꯝꯐꯥꯜꯗꯒꯤ MST ꯕꯁꯇ ꯅꯨꯡꯕꯥ ꯐꯥꯎꯕꯒꯤ ꯂꯨꯄꯥ 200 ꯈꯛ ꯀꯛꯑꯒ ꯍꯥꯏꯕꯗꯤ ꯂꯨꯄꯥ 500 ꯌꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯒꯔꯇꯂꯥꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11ꯗ ꯊꯨꯡꯕ ꯌꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯑꯩꯈꯣই ꯂꯨꯄꯥ 3,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯀꯛꯑꯒ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯍꯥꯛꯁꯤ ꯃꯌꯥꯝꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯅ ꯊꯥꯖꯕꯤꯗꯅ ꯉꯁꯤ ꯑꯒꯔꯇꯂꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ, ꯃꯩꯇꯩꯂꯣꯟꯅꯕꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ 9ꯁꯨꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 8th ꯁꯦꯗꯨꯜꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯂꯤꯁꯇ ꯆꯟꯈꯤꯕ ꯑꯩꯈꯣꯏꯒꯤ 1992ꯒꯤ ꯑꯥꯒꯁ 20 ꯑꯥꯒꯁꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯁꯟꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯂꯩꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯅꯔꯤꯕ ꯊꯧꯔꯝꯒꯨꯝ ꯑꯩꯈꯣꯏꯒꯤ ꯑꯒꯔꯇꯂꯥꯗꯁꯨ ꯃꯣꯏꯒꯤ ꯁꯔꯀꯥꯔ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀꯣꯛꯕꯣꯔꯣꯛ ꯑꯦꯟ ꯑꯗꯔ ꯃꯥꯏꯅꯣꯔꯤꯇꯤ ꯂꯦꯡꯒ꯭ꯋꯦꯖꯦꯁꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯊꯧꯔꯝꯗ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯛꯇꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯣ ꯁꯤ ꯂꯥꯛꯈꯤꯕꯒꯤꯁꯤꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥꯁꯤꯡꯅ ꯑꯣꯛꯄꯤꯔꯒ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯒꯔꯇꯂꯥ ꯇꯥꯎꯟ ꯇꯝꯅ ꯂꯥꯛꯄꯁꯤꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 8ꯃꯨꯛ ꯑꯣꯏꯕ ꯇꯥꯏ, ꯑꯩ ꯆꯞ ꯆꯥꯅ ꯍꯪꯖꯔꯨꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯨꯔꯇꯤ ꯑꯃ ꯌꯥꯝ ꯐꯖꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯑꯍꯤꯡꯕꯗꯧꯅ ꯍꯦꯛꯇ ꯂꯦꯞꯇꯅ ꯆꯥꯎꯅ ꯂꯩꯕꯁꯤꯗꯩꯁꯤꯗ ꯂꯥꯔꯖꯔ ꯗꯦꯟ ꯂꯥꯏꯐ ꯁꯥꯏꯖꯇ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯂꯩꯔꯝꯕꯁꯤꯗ ꯑꯩ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯊꯨꯛ ꯂꯥꯎꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯑꯩ ꯄꯣꯛꯆꯈꯤꯕ꯫ ꯑꯗꯩꯗ ꯉꯁꯤꯁꯤ ꯑꯌꯨꯛꯁꯤ ꯃꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡ ꯌꯨꯠ ꯍꯣꯁꯇꯦꯜ ꯍꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯕꯤꯕ ꯀꯩꯅꯣꯅꯤ, ꯌꯥꯝ ꯅꯥꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯀꯥ ꯑꯃ ꯁꯤꯟꯕꯤꯗꯅ ꯑꯩ ꯊꯝꯕꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 2.5-3 ꯂꯥꯞꯄ ꯇꯥꯏ꯫ ꯍꯧꯖꯤꯛ ꯑꯩ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯆꯠꯆꯔꯨꯔꯒ ꯍꯧꯖꯤꯛꯀꯤ ꯃꯨꯔꯇꯤꯗꯨꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯖꯔꯨꯕꯅꯤ, ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯗ ꯅꯝꯖꯔꯛꯄꯅꯤ꯫ ꯑꯗ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯁꯤ ꯃꯩꯇꯩꯒ ꯂꯩꯅꯕꯁꯤ ꯑꯩ ꯈꯔꯗꯪ ꯑꯩ ꯅꯤꯡꯁꯤꯡꯖꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏꯒꯤ 1850ꯗꯒꯤ 1862 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯟ ꯆꯟꯗ꯭ꯔ ꯃꯅꯤꯀ꯭ꯌ ꯍꯥꯏꯗꯤ ꯏꯁꯟ ꯆꯟꯗ꯭ꯔ ꯗꯦꯕ ꯕꯔꯃꯟ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯕꯗꯤꯞ ꯆꯟꯗ꯭ꯔ ꯗꯦꯕ ꯕꯔꯃꯟ ꯍꯥꯏꯕ ꯕꯍꯥꯗꯨꯔ
ꯍꯥꯏꯕꯁꯤ ꯃꯥ ꯅꯨꯄꯤ ꯈꯔ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯈꯔ ꯂꯩꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯅꯨꯄꯥ 5 ꯅꯨꯄꯤ 4 ꯄꯣꯛꯄꯗ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯁꯦ ꯑꯗꯩꯗ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟ ꯄꯣꯛꯄꯤꯔꯤꯕꯤ ꯃꯃꯥ ꯏꯕꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯁꯅꯥꯁꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯔꯨꯄꯃꯥ ꯀꯧꯏ ꯑꯗ ꯑꯩꯈꯣꯏꯒꯗꯤ ꯃꯅꯤꯄꯨꯔꯒꯗꯤ ꯌꯥꯝꯅ ꯁꯅꯥꯁꯝ ꯑꯩꯈꯣꯏꯒꯤ ꯑꯒꯔꯇꯂꯥꯒꯤ ꯁꯅꯥꯁꯝ ꯀꯥꯡꯕꯨꯁꯤ ꯍꯥꯟꯅꯁꯤ ꯃꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯨꯃꯤꯂꯥꯗ ꯂꯩꯔꯝꯃꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯍꯣꯡꯉꯛꯈꯤꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯣ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯗꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ 1960s ꯃꯇꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯑꯦꯛꯖꯦꯛꯂꯤ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯃꯗꯨ 1969 ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯍꯥꯏꯗꯅ ꯃꯥꯅ ꯂꯨꯄꯥ 5,000 ꯁꯥꯍꯤꯇ꯭ꯌ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯄꯤꯔꯛꯈꯤꯕꯅꯤ ꯆꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯦꯔꯒ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯏꯕꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯄꯤꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯀꯜꯂꯛꯈꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯆꯟꯅꯨꯄꯤꯅꯤ ꯃꯗꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯤꯡꯁꯤꯡꯖꯗ꯭ꯔꯦ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯍ ꯀꯧꯏ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔꯕꯨ ꯄꯣꯛꯄꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯑꯗꯣ ꯃꯥꯁꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯁꯤ ꯃꯥ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BA ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯀꯜꯀꯇꯥꯒꯤ ꯃꯣꯏꯅ ꯇꯣꯂꯤꯋꯨꯗ ꯍꯥꯏꯕ꯭ꯔꯥ ꯀꯜꯀꯇꯥꯒꯤ ꯕꯦꯡꯒꯣꯂꯤ ꯐꯤꯂꯝꯒꯤꯁꯦ ꯑꯁꯣꯝꯗ ꯍꯥꯟꯅ ꯏꯁꯩ ꯀꯔꯤꯒꯤ ꯌꯥꯝ ꯀꯟꯅ ꯐꯥꯎꯔꯝꯃꯒ ꯃꯨꯝꯕꯥꯏꯗ ꯂꯥꯛꯑꯒ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕ 1975ꯀꯤ ꯑꯣꯛꯇꯣꯕꯔ 31ꯅꯤ ꯑꯗꯣ ꯑꯗꯩꯗ ꯂꯩꯈꯤꯗ꯭ꯔꯤ ꯐꯥꯎꯁꯤ ꯃꯨꯝꯕꯥꯏꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ SD ꯕꯔꯃꯟ ꯂꯩꯔꯦ RD ꯕꯔꯃꯟ ꯔꯥꯍꯨꯜ ꯗꯦꯕ ꯕꯔꯃꯟꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯕꯨ ꯄꯣꯛꯄ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯁꯦ ꯑꯗ ꯑꯩꯅ ꯃꯁꯤ ꯊꯝꯖꯔꯤꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ 1950 ꯑꯩꯈꯣꯏꯒꯤ 50sꯒꯤ ꯃꯇꯝꯁꯤꯗ ꯃꯨꯝꯕꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞ ꯍꯥꯏꯅ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩ ꯇꯝꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯅꯨꯄꯥ ꯅꯨꯄꯤ 9-9ꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯅꯤꯡꯁꯤꯡꯖꯗ꯭ꯔꯦ ꯑꯗꯣ ꯃꯁꯤꯁꯤꯗ ꯌꯥꯎꯔꯝꯃꯤꯁꯤ ꯒꯨꯔꯨ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨꯁꯤ ꯀꯩꯅꯣꯅꯤ ꯄꯗꯃꯁ꯭ꯔꯤꯅꯤ ꯁꯪꯒꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯑꯩꯈꯣꯏꯒꯤ ꯅꯤꯇ꯭ꯌ ꯚꯨꯁꯟ ꯄꯤꯕꯤꯈꯤꯕ ꯑꯗꯒꯤ ꯀꯔꯤ ꯑꯦꯋꯥꯔꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯂꯩꯇꯦꯡꯕꯤꯈꯤꯕꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯔꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯄꯨꯡ ꯑꯃꯁꯨꯡ ꯖꯒꯣꯏꯒꯤ ꯃꯥ ꯒꯨꯔꯨꯅꯤ ꯑꯐꯥꯎꯕ ꯒꯨꯔꯨ ꯒꯨꯂꯥꯞꯄꯤꯒꯤ ꯁꯦꯕꯣꯛꯅꯤꯅ ꯇꯥꯖꯈꯤ ꯑꯗꯣ ꯑꯩ ꯃꯦꯇꯔꯤꯌꯦꯜꯁꯤ ꯑꯩ ꯏꯁꯥꯗ ꯂꯣꯏꯅꯖꯗꯕꯅꯤꯅ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕ ꯑꯩ ꯇꯝꯖꯕꯅꯤ ꯃꯣꯏꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯃꯨꯈꯤꯁꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯖꯥ ꯁ꯭ꯔꯤ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯧꯅ ꯃꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤ ꯑꯩ ꯌꯨꯝꯅꯥꯛ ꯍꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯅꯤꯡꯁꯤꯡꯖꯗ꯭ꯔꯦ ꯁꯨꯔꯖꯃꯨꯈꯤ ꯑꯐꯥꯎꯕꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯒꯤ ꯑꯦꯋꯥꯔꯗꯤꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯗꯣ ꯒꯨꯔꯨ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯨꯡꯒꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯚꯥꯔꯠꯀꯤ ꯃꯄꯥꯟ ꯂꯥꯟꯅ ꯆꯠꯄꯒꯁꯤ ꯃꯈꯣꯏ ꯄꯥꯏꯑꯣꯅꯤꯌꯔꯤꯡ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕ ꯑꯣꯏꯕꯤꯒꯗꯣꯏꯅꯤ ꯃꯣꯏ ꯂꯩꯔꯝꯕꯁꯤꯗ ꯄꯍꯥꯔ ꯑꯩꯈꯣꯏ 1956ꯁꯤꯗꯩꯁꯤꯗ ꯑꯃ ꯅꯤꯡꯁꯤꯡꯖꯕ ꯀꯩꯅꯣ ꯇꯧꯕꯁꯦ 1955ꯇ ꯃꯨꯝꯕꯥꯏꯒꯤ ꯐꯤꯂꯝ ꯑꯩꯈꯣꯏ ꯁꯨꯖꯥꯇꯥ ꯍꯥꯏꯅ ꯁꯨꯅꯤꯜ ꯗꯠꯇꯒ ꯑꯩꯈꯣꯏ ꯌꯦꯡꯖꯔꯦ ꯁꯨꯅꯤꯜ ꯗꯠꯇꯒ ꯅꯨꯇꯟꯒ ꯀꯨꯝꯕ ꯐꯤꯂꯝꯅꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀ꯭ꯔꯤꯁꯅ ꯁꯥꯔꯒ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯃꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯐꯪꯁꯟꯒꯤ ꯑꯃ ꯌꯥꯎꯏ ꯃꯁꯤꯗꯩꯁꯤꯗ ꯁꯨꯔꯖꯃꯨꯈꯤ
ꯍꯥꯏꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯒꯨꯔꯨ ꯕꯥꯕꯨꯁꯤꯅ ꯃꯩꯇꯩꯄꯨ ꯊꯤꯟꯕꯒꯤ ꯁꯤꯟ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯗꯅ ꯃꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯇꯝꯗꯨꯒꯤ ꯁꯨꯖꯥꯇꯥ ꯍꯥꯏꯕ ꯐꯤꯂꯝꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯋꯥ ꯂꯥꯎꯅ ꯁꯨꯔꯖꯃꯨꯈꯤꯅꯒꯤ ꯖꯒꯣꯏ ꯌꯥꯎꯏ ꯑꯗꯒꯤ ꯕꯥꯕꯨꯅ ꯊꯦꯡꯃꯥꯏꯖꯝ ꯕꯥꯕꯨꯅ ꯄꯨꯡ ꯌꯩ ꯀꯥꯏꯅꯒ ꯇꯧꯗꯅ ꯋꯥ ꯋꯥ ꯂꯥꯎꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯁꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯗꯣ ꯀꯣꯟꯅ 1956ꯗꯩꯁꯤꯗ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 1955 ꯑꯣꯏꯒꯗ꯭ꯔꯥ 56 ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄ ꯄꯍꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ DM ꯀꯣꯂꯦꯖꯒꯤ ꯁꯥꯇ꯭ꯔꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣꯏ ꯃꯩꯁꯨꯔꯗ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯆꯠꯄꯁꯤꯗ ꯄꯍꯥꯔꯤꯁꯤ ꯌꯥꯎꯏ ꯄꯍꯥꯔꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩ ꯁꯅꯥꯊꯣꯡꯗ ꯏꯁꯄꯤꯁꯦꯜ ꯏꯁꯨ ꯑꯣꯏꯅ ꯑꯩ ꯐꯣꯡꯖꯈ꯭ꯔꯦ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯦ ꯆꯞ ꯆꯥꯕ ꯃꯄꯨꯡ ꯐꯥꯕ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯁꯨ ꯄꯦꯖ ꯃꯣꯔ ꯗꯦꯟ 140 ꯄꯥꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯊꯥꯅ ꯑꯩ ꯐꯣꯡꯖꯈ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯁꯥꯇ꯭ꯔꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯗꯅ ꯂꯥꯏꯔꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯗꯅ ꯇꯣꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯏꯁꯩꯒꯤ ꯀꯔꯤꯁꯤꯗꯤ ꯇꯧꯗꯅ ꯃꯥꯁꯤ ꯄꯨꯕꯅꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯗꯣ ꯁꯥꯇ꯭ꯔꯁꯤꯡꯁꯤꯕꯨ ꯄꯨꯔꯤꯕꯁꯤꯅ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯍꯥꯛꯄꯨꯗꯤ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯑꯣꯖꯥ ꯑꯦꯂꯥꯡꯕꯝ ꯑꯣꯖꯥ ꯁ꯭ꯔꯤ ꯅꯤꯂꯀꯥꯟꯇ ꯉꯁꯤꯗꯤ ꯂꯩꯔꯣꯏꯕꯤꯈ꯭ꯔꯕ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯄꯨꯕꯤꯔꯒ ꯃꯣꯏ ꯃꯍꯦꯁꯨꯔꯒꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯎꯔꯨꯔꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯄꯍꯥꯔꯤꯗꯤ ꯃꯥ ꯃꯅꯤꯄꯨꯔꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯩꯗꯤ ꯃꯨꯝꯕꯥꯏꯗ ꯆꯠꯂꯒ ꯐꯤꯂꯝꯒꯤ ꯏꯁꯩ ꯁꯛꯎꯔꯛꯄ ꯌꯥꯎꯔꯨꯔꯅꯤ ꯍꯥꯏꯗꯅ ꯃꯥꯁꯤ ꯒꯨꯔꯨ ꯕꯥꯕꯨꯁꯤ ꯃꯇꯝꯗꯨꯗ ꯀꯔꯝꯍꯥꯏꯅ ꯃꯣꯏ ꯈꯪꯅꯔꯛꯄꯒꯦ ꯑꯩ ꯑꯣꯖꯥ ꯕꯥꯕꯨꯁꯤ ꯍꯤꯡꯕꯤꯔꯤꯉꯩꯗ ꯑꯣꯖꯥ ꯕꯥꯕꯨꯒꯤ ꯃꯌꯨꯝ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯁꯤꯗ ꯑꯩ ꯆꯠꯆꯗꯅ ꯎꯅꯖꯈꯤ ꯃꯥꯅ ꯇꯥꯛꯄꯤꯕꯗ ꯃꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯀꯣꯂꯨꯞꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯄꯍꯥꯔꯤ ꯍꯣꯏ ꯀꯣꯂꯨꯞꯁꯤꯗ ꯕ꯭ꯔꯖꯅꯥꯊꯀꯤ ꯀꯩꯅꯣ ꯍꯥꯏꯗꯅ ꯃꯟꯗꯤꯔ ꯑꯃꯁꯨ ꯃꯥꯟꯗꯣꯞ ꯑꯃꯁꯨ ꯂꯩ ꯉꯥꯏꯇꯅ ꯖꯒꯣꯏ ꯏꯁꯩ ꯌꯥꯝ ꯇꯣꯏꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯕ ꯖꯥꯠꯅꯤ ꯃꯗꯩꯗꯒ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯃꯨꯝꯕꯥꯏꯗ ꯂꯩ ꯀꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯎꯅꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯎꯅꯖꯈꯤꯕꯗꯨ 2019ꯒꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛ ꯑꯗꯨꯋꯥꯏꯗꯅꯤ ꯑꯗꯨ ꯊꯣꯏꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯨꯔꯒ ꯂꯥꯛꯏ ꯍꯥꯏ ꯃꯥꯁꯤ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯅ ꯗ ꯈꯣꯏꯔꯝꯃꯤ ꯍꯥꯏ ꯄꯍꯥꯔꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯑꯩ ꯏꯝꯐꯥꯜ ꯊꯣꯛꯆꯔꯨꯔꯒꯦ ꯑꯩ ꯃꯨꯝꯕꯥꯏꯗ ꯆꯠꯂꯒ ꯑꯩ ꯏꯁꯩ ꯌꯥꯎꯖꯔꯨꯔꯒꯦ ꯍꯥꯏꯗꯅ ꯇꯧꯗꯅ ꯆꯠꯈꯤꯑꯌꯦ ꯃꯨꯝꯕꯥꯏꯗ ꯑꯗꯣ ꯃꯣꯏ ꯄꯨꯅꯥꯗꯒꯤ ꯀꯔꯤꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗ ꯃꯦꯍꯇꯥ ꯀꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯍꯥꯔꯤꯒꯤ ꯑꯩꯒꯤ ꯖꯦꯜꯒꯤ ꯗꯥꯏꯔꯤꯗꯒꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯗ ꯃꯥꯅ ꯃꯗꯨꯒꯤꯗꯨ ꯌꯥꯎꯔꯝꯃꯤ ꯃꯥ ꯂꯥꯏꯕꯛ ꯐꯗꯅ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯕ ꯊꯦꯡꯅꯗꯅ ꯃꯣꯏꯅ ꯄꯨꯕꯤꯗꯅ ꯑꯗꯒꯤ ꯃꯌꯨꯝꯗꯒ ꯄꯨꯁꯤꯟꯕꯤꯗꯅ ꯆꯥꯛꯀ ꯄꯤꯖꯗꯅ ꯀꯩꯗꯧꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯥꯕꯨꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯊꯤꯜꯂꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯃꯐꯝꯗꯣ ꯑꯟꯙꯦꯔꯤꯗ ꯂꯩꯌꯦ ꯕꯥꯕꯨ ꯍꯣꯏꯒꯤ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞꯀꯤ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯅ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨ ꯂꯩꯕꯁꯤꯗꯩꯗ ꯅꯨꯡꯗꯥꯡꯗꯨꯗꯩꯗ ꯃꯗꯨꯗꯤ ꯆꯠꯄ ꯅꯥꯇꯩ ꯆꯥꯗꯦꯅ ꯇꯧꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒ ꯍꯥꯏꯖꯩꯌꯦ ꯀꯅꯥꯅꯣꯝ ꯊꯤꯟꯕꯤꯌꯣ ꯀꯟꯁꯇꯦꯕꯜ ꯑꯃ ꯊꯤꯜꯂꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯍꯥꯔꯤꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯏ ꯑꯩꯒꯤ ꯖꯦꯜꯒꯤ ꯗꯥꯏꯔꯤꯗꯒꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯒ ꯕꯥꯕꯨ ꯎꯅꯔꯦ ꯕꯥꯕꯨꯒꯤꯗ ꯆꯪꯉꯒ ꯇꯧꯕꯗꯒꯤ ꯕꯥꯕꯨꯅ ꯑꯩꯈꯣꯏꯒꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯒꯤꯁꯤꯗ ꯄꯍꯥꯔꯤꯁꯤ ꯄꯨꯁꯤꯟꯕꯤꯔꯒ ꯇꯧꯔꯦ ꯑꯗꯣ ꯃꯥ ꯃꯩꯇꯩ ꯃꯆꯥ ꯂꯨꯅ ꯇꯧꯕ ꯃꯥꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯤꯅ ꯑꯗꯒꯤ ꯄꯍꯥꯔꯤꯗ ꯏꯁꯩ ꯁꯛꯎ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯥꯒꯤ ꯖꯣꯏꯗꯦꯕ ꯍꯥꯏꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯅꯦ ꯍꯥꯏ ꯖꯣꯏꯗꯦꯕꯁꯤꯁꯨ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯖꯣꯏꯗꯦꯕꯁꯤ ꯌꯥꯝꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯑꯐꯥꯎꯕ ꯃꯤꯅꯤ ꯃꯥꯒꯤ ꯏꯁꯩ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯏꯔꯔꯣꯏꯗꯕ ꯏꯁꯩ ꯀꯌꯥ ꯊꯝꯃꯝꯕ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯥꯏ ꯃꯅꯥꯛꯇ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯧꯕꯗ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯍꯤꯟꯗꯤꯈꯔ ꯋꯥꯠꯆꯅꯤ ꯑꯗꯨꯅ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯅ ꯃꯉꯣꯟꯗ ꯍꯥꯏꯖꯥꯅꯤ ꯅꯪ ꯃꯇꯝ ꯈꯔ ꯀꯣꯔꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩ ꯃꯦꯟ ꯂꯤꯗ ꯁꯤꯡꯒꯔ ꯅꯠꯇꯕ ꯑꯇꯩ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯝꯕꯒꯤ ꯀꯣꯔꯁꯇ ꯑꯣꯏꯅ ꯌꯥꯎꯈꯣ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯇꯝꯗꯅꯈꯔ ꯍꯩꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯐꯖꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯖꯥꯅꯤ ꯑꯗꯨꯗ ꯄꯍꯥꯔꯁꯤꯅ ꯊꯃꯣꯏ ꯀꯥꯏꯗꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯠꯈꯤꯕꯅꯤ
ꯂꯈꯅꯧꯗ ꯑꯗꯣ ꯄꯩꯁꯥ ꯂꯩꯅ ꯆꯠꯄ ꯅꯠꯇꯦ ꯑꯗꯣ ꯂꯈꯅꯧꯗ ꯃꯥꯅ ꯄꯍꯥꯔꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯤ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯑꯣꯖꯥ ꯑꯔꯥꯝꯕꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯅ ꯊꯥꯕꯤꯔꯛꯀꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯃꯗꯨꯅ ꯃꯇꯨꯡꯗ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯅꯗꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃ꯭ꯌꯨꯖꯤꯛ ꯐꯤꯂꯝꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯌꯥꯝ ꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯕ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯗꯨ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯃꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯈꯤꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯅꯦ 1923ꯗꯒꯤ ꯈꯤꯟꯕ ꯑꯣꯏꯔ ꯃꯥꯅꯦ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯈꯤꯟꯗꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯖꯕꯗꯨꯗ ꯑꯩ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯇꯝꯖꯒꯦꯅ ꯅꯤꯡꯁꯤꯡꯖꯕ ꯁꯤꯡꯗꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯐꯝ ꯌꯨꯠ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯑꯩ ꯇꯝꯖꯕꯅꯤ ꯑꯒꯔꯇꯂꯥꯒꯤ ꯁꯍꯤꯗ ꯚꯒꯠ ꯁꯤꯡꯍ ꯌꯨꯠ ꯍꯣꯁꯇꯦꯜꯒꯤ ꯔꯨꯝ ꯅꯝꯕꯔ 204ꯗꯒꯤ ꯑꯩ ꯔꯦꯀꯣꯔꯗꯤꯡꯁꯤ ꯂꯧꯖꯔꯒ ꯇꯝꯖꯕꯅꯤ ꯑꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯟꯗꯛ ꯑꯒꯔꯇꯂꯥꯗ ꯂꯥꯛꯆꯕ ꯈꯣꯡꯆꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯈꯔ ꯆꯠꯆꯔꯨꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯃꯨꯔꯇꯤ ꯈꯤꯜꯂꯤꯕ ꯖꯒꯥꯁꯤ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯒꯤ ꯃꯨꯔꯇꯤ ꯈꯤꯜꯂꯤꯕ ꯖꯒꯥꯁꯤ ꯅꯤꯆꯨ ꯕꯒꯥꯟ ꯆꯠꯄ ꯂꯝꯕꯤꯗ ꯂꯩ ꯑꯗꯨ ꯅꯤꯆꯨ ꯕꯒꯥꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯤꯆꯨ ꯕꯒꯥꯟ ꯍꯥꯏꯕꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯕꯥꯃꯨꯇꯤꯌꯥ ꯍꯥꯏꯔꯤꯕ ꯑꯒꯔꯇꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯅꯨꯡꯗ ꯑꯒꯔꯇꯂꯥ ꯃꯅꯥꯛꯇ ꯂꯩꯕ ꯑꯆꯧꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯇꯥꯒꯗꯣꯔꯤꯅꯤ ꯃꯗꯨꯁꯨ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯆꯠꯆꯒꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯤꯆꯨ ꯕꯒꯥꯟ ꯂꯤꯆꯨ ꯕꯒꯥꯟ ꯍꯥꯏꯕ ꯂꯤꯆꯨ LIꯅꯤ LICHU ꯂꯤꯆꯨ ꯕꯒꯥꯟ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯒꯤ ꯃꯨꯔꯇꯤ ꯎꯖꯕꯗꯒꯤ ꯇꯝꯖꯕ ꯄꯥꯎꯗꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ